Wallet ama tahawre Imphal West DC office tagi bazar phawsraga halakpada tahawre hairi wallet aduda document khara yawkhre kanagumana khunbiragadi mapuda paw phawiro awaman matik sana tawjagani social media da tawnariba mayam asina miyoi amagi privacy karino haiba jamamne MP Bimol landa leikhidreba BSF ki constable Deepak Hayeng Purklani namponda accident thokre ka hena sokpadi soogdre hairi hanagi chief minister Biren bu sagwatpagi siro nama social media da viral orakibado Manipur state sumang lila council and lila artist singa mari lenade secretary me tara manga dagi BDF singna matam kaktana strike tawragani association athauba Deepak Singhamgi haksang bu kan cherut pituna ikai khumnaraba matung ngasi jamuda puthurokpa hokre kuki MLA singna anobalenga ama semnaba honabada mateng pangnaba phiriap lorokpasi afaba khongtang amani Ramesor Pakistan gi action khudimakta hena kanba pakhum pinaba PM na Kangleipak terrorist same hena hatkre honorable MP Oza Angomsa Bimol akoi jamna hauze tawribi India Pakistan war da Jammu and Kashmir da Kangleipak ki damakta thawaina pontha pikhraba BSF Deepak Singham gi mayum de satuna imung gi mi singa unaraga amadi imung manungi awabada saruk yaruba